Manipur Public Service Commission MPSC na kaukiba education subject ki ahangba assistant professor gi firm ga mari leinana dana Manjuri University amadi Manipur University anigi PG amasung research scholars singna Directorate of University and Higher Education Office ta khongjang changsinkhre ngasi nungthil mahiroi singna khutta stop the systemic murder of education, justice for pure education, no alike entry, respect, MU other haiba play card kaya season aduna changsalakiba khongjang aduga mari leinana MU gi education department da research scholar ama oina leiriba yenkhom David Maitei na haikibada handakta MPSC na kaukiba education subject ke assistant professor gi ahangba firm Chamri Taramapan gi thoklakhiba notice ta concern subject hairam laga University asina su logthokraba aligned subject po anoba notice ama amuk thoktuna on thokhiba ase yamna fazadaba lichetni aligned subject haibasi PhD tawba matamda admission yanabagi damak hapkhiba subject amane masina assistant professor amadi thak fauba chenagani haibadi leite masigi sumathakta hairiba aligned subject asi university asidagi kakraba subject amani haiki masidana tana aligned subject lowriba singna education hairiba subject asida apply tawba yahanba amarom dana education subject asida leiriba mahairoi singna atopa subject ta apply tawba yadaba asina education hairiba subject asida Lezariba mahiroi singda chawna awaba kaya mayokna hali maram asina asigumba aranba thabak sing asi semdoktuna education hariba subject asigi lawgadawriba assistant professor gi ahangba firm asida subject asida tamjariba mahiroi singi damak apply tohanbiyu haiba wafam sing fongdokhibaga loinana hiram asida mari leinaba singna midyeng changsinbiyu haina makata ki Education है सब्जेक्ट से खतंग लौजरकबा ग्रेजुएट PG दा लौजरकबा छात्र दो मधु अप्लाई तौन में याहन बियो हाइजबनेबा मधु की प्रॉब्लम सिदा यानरक्तबदगी अखोय अहुम लग मरी ऑलरेडी अखोय डायरेक्टर को नजर है तारे अदु मसी की पोसे माना पॉजिटिव ओइबो रेस्पॉन्स पिबिरक्तबदगी अखोय ngasi DMU यूनिवर्सिटी अमसुंग अखोय की मणिपुर यूनिवर्सिटी की रिसर्च स्कॉलर अमसुंग सितमगा छात्र मैमना हौरा कांदा अखोय की डायरेक्टर की ओइबो चपचाबो पाखुम मा पिबिनबा ना लाक्सबने तारे